ꯊꯥꯏꯅ ꯈꯨꯜ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯃꯇꯝ ꯑꯃꯗ ꯆꯤꯡꯂꯦꯟ ꯀꯧꯕ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯥꯖ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯖꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ. ꯆꯤꯡꯂꯦꯟꯅ, "ꯏꯇꯥꯎ, ꯊꯥꯖꯁꯦ ꯃꯁꯥꯅꯒ ꯌꯥꯗꯕꯁꯤꯗ ꯑꯩꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯑꯦꯕꯣ." "ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯥꯅꯒ ꯌꯥꯔꯗꯤ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛ ꯍꯟꯊꯔꯛꯄ ꯄꯥꯝꯃꯛꯇ꯭ꯔꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ? ꯑꯁ ꯀꯗꯥꯏꯗꯩ ꯋꯥꯔꯤꯅꯣꯗ. ꯑꯩꯅ ꯊꯥꯖꯁꯦ ꯀꯌꯥꯝ ꯄꯥꯝꯃꯤ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯈꯪꯗꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯑꯗꯣ ꯌꯥꯔꯛꯑꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯗꯧ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕꯁꯦ." "ꯇꯥꯅꯤꯡꯉꯛꯇ꯭ꯔꯦꯀꯣ ꯅꯪꯒꯤ ꯋꯥꯔꯤꯗꯣ. ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯤ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ? ꯅꯃꯤꯠ ꯍꯦꯛ ꯄꯥꯡꯕ ꯍꯩꯔꯛꯄꯗꯒꯤ ꯂꯨꯝꯃꯛꯄꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯝꯕꯁꯤꯕꯨ ꯀꯩꯅꯣꯕ? ꯑꯗꯨꯁꯨ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯕꯤꯔꯛꯇꯕ ꯅꯨꯄꯤꯁꯤꯗ." ꯆꯤꯡꯂꯦꯟꯅ, "ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯣꯏꯗ ꯄꯥꯜꯂꯝꯂꯕꯗꯤ ꯅꯣꯏꯁꯨ ꯈꯪꯒꯗꯕꯅꯤ. ꯑꯩꯅ ꯊꯥꯖꯕꯨ ꯀꯌꯥꯝ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ. ꯈꯪꯗꯦ, ꯑꯩ ꯊꯥꯖꯁꯦ ꯐꯥꯔꯁꯤꯔꯥ ꯀꯥꯏꯅ ꯈꯜꯂꯛꯄꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯏꯅꯤ." "ꯑꯁ ꯅꯪꯁꯦ ꯑꯩꯗꯤ ꯇꯤꯟꯅꯕꯒ ꯁꯨꯝ ꯇꯟꯖꯜꯂꯛꯑꯦꯀꯣ. ꯅꯨꯄꯤ ꯐꯥꯔꯨꯕꯒꯤ ꯋꯥꯌꯦꯜ ꯁꯪꯗꯒ ꯄꯨꯊꯣꯛꯑꯒ ꯀꯩꯁꯨꯝ ꯁꯪꯗꯒ ꯊꯝꯈꯤꯕꯗꯣ. ꯃꯤꯅ ꯅꯈꯣꯏꯒ ꯌꯥꯝꯅ ꯇꯤꯟꯅꯕ ꯆꯤꯡꯂꯦꯟꯗꯣ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯈ꯭ꯔꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯣ ꯏꯀꯥꯏꯅꯤꯕ. ꯑꯗꯨꯅ ꯇꯤꯟꯅꯅꯤꯡꯉꯛꯇ꯭ꯔꯦꯕ." "ꯍꯥꯏꯒꯨꯝꯗꯅ ꯆꯤꯡꯂꯦꯟ, ꯅꯪ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯂꯨ ꯀꯩꯗꯧꯔꯒꯦ? ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯌꯥꯔꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯁꯤꯗ ꯁꯨꯝ ꯇꯥꯟꯅꯗꯨꯅ ꯂꯩꯔꯒ ꯅꯪ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦ?" "ꯑꯁ ꯏꯇꯥꯎ, ꯍꯥꯏꯔꯨꯔꯅꯨ, ꯇꯣꯛꯑꯣ, ꯌꯥꯔꯔꯣꯏ. ꯉꯥꯡꯅꯕꯗ ꯑꯣꯏꯔꯔꯣꯏꯕ. ꯃꯁꯛꯁꯤꯁꯨ ꯍꯥꯏꯖꯤꯟꯗꯅ ꯊꯤꯔꯕꯅꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯍꯥꯏꯔꯨꯔꯕꯁꯨ ꯌꯥꯔꯛꯑꯣꯏꯅꯦ. ꯑꯗꯨꯅ ꯇꯟꯕꯒꯤ ꯊꯥꯖꯁꯤꯗ ꯇꯥꯟꯅꯕ ꯇꯥꯟꯅꯖꯔꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒꯅ ꯃꯥ ꯁꯣꯔꯣꯛ ꯇꯥꯖꯔꯅꯤꯗꯅ." "ꯑꯣ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯅꯣꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ. ꯅꯣꯡꯃꯇꯁꯨ ꯏꯇꯥꯎ ꯅꯣꯏꯅ ꯇꯧꯔꯤꯕꯗꯣ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯇꯛꯄꯗ ꯀꯜꯂꯨ ꯀꯥꯏꯅꯒꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ. ꯃꯤꯒꯤ ꯕꯤꯠ ꯍꯥꯠꯄ ꯋꯥꯃꯛꯇ ꯍꯦꯛ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ." "ꯏꯇꯥꯎ, ꯌꯥꯔꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯕꯗꯨꯗ ꯍꯥꯏꯗꯨꯅ ꯀꯩ ꯀꯥꯟꯗꯣꯏꯅꯣ? ꯊꯥꯖꯁꯦ ꯆꯍꯤꯁꯨ ꯅꯪꯅ ꯗꯃꯥ ꯑꯃ ꯍꯟꯅꯤ. ꯌꯥꯔꯣꯏꯕ. ꯁꯤꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯣꯏꯒꯗꯕ ꯀꯥꯟꯅꯒꯗꯕ ꯈꯟꯕꯅ ꯐꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯏꯆꯥ ꯆꯥꯎꯔꯕꯅꯤ. ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯀꯣꯏꯗ꯭ꯔꯤ." "ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ. ꯌꯨꯝꯗꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤ ꯊꯤꯔꯣ ꯄꯪꯍꯥꯏꯗ ꯍꯥꯏ. ꯁꯣꯝꯗꯅ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕꯒꯤ ꯃꯊꯥ ꯀꯟꯅ ꯁꯥꯔꯤ." "ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯅꯥꯎ ꯅꯨꯄꯥ ꯐꯥꯎꯕ ꯌꯦꯡꯉꯣꯗꯅ. ꯃꯆꯥꯗꯣ ꯀꯌꯥꯝ ꯆꯥꯎꯔꯦ. ꯅꯆꯟꯅꯨꯄꯤꯅꯦꯅ ꯑꯅꯤ ꯂꯩꯔꯝꯕꯗꯨꯁꯨ ꯑꯩꯅ ꯑꯃ ꯂꯧꯍꯧꯒꯦ ꯈꯜꯂꯒ ꯃꯌꯨꯝ ꯉꯟꯇꯥꯅ ꯂꯣꯏ ꯍꯦꯛ ꯄꯥꯟꯊꯣꯛꯈꯤꯗꯅ ꯑꯃꯐꯥꯎ ꯍꯦꯛ ꯐꯪꯍꯧꯗ꯭ꯔꯦꯗꯅ." "ꯑꯗꯨꯗꯩꯗꯤ ꯁꯨꯝ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦꯀꯣ." "ꯀꯥꯟꯅꯗꯦ ꯏꯇꯥꯎ. ꯅꯨꯄꯤ ꯊꯤꯅꯅꯕ ꯇꯧꯁꯤꯀꯣ." ꯁꯣꯝꯗ ꯊꯥꯖꯒꯤ ꯃꯌꯨꯝꯗꯅꯤ. ꯊꯥꯖꯒꯤ ꯃꯄꯥ ꯀꯨꯜ ꯑꯗꯣ ꯅꯥ ꯈꯔ ꯇꯥꯊꯤꯔꯝꯃꯤ. ꯊꯥꯖꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯏ. ꯏꯟꯗꯨꯅ, "ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯁꯤꯅꯅꯦ, ꯀꯩꯊꯦꯜꯗꯣ ꯄꯣꯠ ꯌꯣꯟꯕ ꯊꯣꯛꯄꯗ ꯃꯤꯅ ꯁꯣꯠꯈꯤ ꯍꯥꯏꯕꯅꯦ." "ꯑꯗꯨꯕꯣꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯒꯕꯨ ꯁꯣꯠꯈꯤ ꯍꯥꯏꯁꯤꯕꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ? ꯅꯨꯄꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤꯅ ꯃꯅꯥ ꯃꯁꯤꯡ ꯁꯣꯠꯄ ꯄꯤꯕ ꯌꯥꯔꯣꯏꯅ ꯍꯦꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯔꯛꯑꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ. ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩ ꯋꯥꯔꯕꯅꯤ." "ꯍꯣꯏ ꯌꯥꯔꯦ, ꯉꯥꯡꯅꯔꯒꯨꯝꯁꯦ. ꯈꯣꯏꯗꯧ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯛꯑꯦ." "ꯅꯪꯅ ꯁꯣꯠꯍꯟꯕꯗꯨꯕꯨ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯩꯅꯦꯍꯦ. ꯅꯣꯡꯃꯗ ꯑꯩꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯗ ꯍꯪꯒꯥꯝ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯂꯦꯝꯅ ꯄꯤꯈ꯭ꯔꯕ꯭ꯔꯣ ꯍꯥ? ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯗꯅ." ꯏꯟꯗꯨ ꯈꯣꯟ ꯑꯗꯨ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ. "ꯍꯣꯏ ꯌꯥꯔꯦ, ꯇꯣꯛꯑꯁꯦ. ꯅꯪꯒꯤꯅꯦ ꯌꯥꯝꯅ ꯂꯤꯛꯄꯒꯤ ꯋꯥꯔꯤꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ. ꯃꯤꯅ ꯇꯥꯈ꯭ꯔꯒ ꯏꯀꯥꯏꯖꯩꯌꯦ." "ꯍꯩ, ꯑꯔꯤꯛꯄ ꯑꯩ ꯂꯩꯕꯒꯤꯅꯤꯅꯦꯍꯦ ꯅꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯕꯁꯦ. ꯏꯁ, ꯑꯩꯕꯨ ꯂꯤꯛꯏ ꯀꯥꯏꯅꯒ. ꯅꯪ ꯅꯊꯟꯇꯅ ꯄꯥꯜꯂꯝꯃꯨꯅꯦ. ꯌꯨꯝꯁꯦ ꯅꯍꯥꯟꯅ ꯌꯨꯝ ꯑꯣꯏꯔꯔꯣꯏ." "ꯑꯁ, ꯍꯧꯔꯕ꯭ꯔꯣ ꯑꯃꯨꯛ ꯅꯣꯏꯅꯤꯒꯤ ꯍꯧꯅꯕꯤꯁꯦ? ꯇꯥꯅꯤꯡꯗꯕꯅ ꯑꯗꯨꯝ ꯌꯦꯠꯅꯔꯒ ꯂꯩꯔꯝꯅꯤꯕ. ꯏꯃꯥ, ꯅꯪꯁꯨꯅꯦ. ꯄꯥꯕꯁꯦ ꯇꯥꯗ꯭ꯔꯤ ꯈꯪꯉꯗꯤ ꯇꯥꯅꯅꯕ ꯐꯖꯅ ꯍꯥꯏꯌꯣ. ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯅꯔꯒ ꯂꯥꯎꯅꯗ꯭ꯔꯁꯨ ꯑꯃꯨꯛ." "ꯍꯩꯔꯦꯍꯦ. ꯅꯪ ꯃꯉꯥꯏꯔꯦꯍꯦ ꯈꯪ ꯍꯩꯔꯤꯕ. ꯏꯅꯦꯝꯄꯣꯛꯁꯤ ꯃꯉꯥꯏꯅꯤ ꯅꯪꯅ ꯍꯥ?" "ꯍꯣ ꯇꯥꯅꯤꯡꯗꯤꯌꯦ. ꯑꯗꯨꯅꯅꯦ ꯍꯥꯏꯔꯤꯗꯣ." "ꯍꯩ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯃꯁꯨ ꯑꯍꯜ ꯋꯥꯅꯤ ꯈꯪꯗꯦ ꯑꯉꯥꯡ ꯋꯥꯅꯤ ꯈꯪꯗꯦ ꯑꯃꯨꯛ ꯌꯥꯎꯔꯛꯑꯝꯕꯅꯤꯅꯦ. ꯑꯁ, ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ." "ꯍꯩ,
ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯦꯗꯅ ꯑꯃꯨꯛ ꯊꯣꯔꯛꯏꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ? ꯍꯣ ꯄꯥꯕ, ꯑꯩꯗꯣ ꯇꯣꯝꯕꯤ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯖꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯩ, ꯅꯆꯥ ꯅꯨꯄꯤ ꯑꯁꯤ ꯅꯪ ꯂꯧꯗꯧꯔꯤ, ꯏꯔꯥꯡ ꯌꯥꯝ ꯇꯧꯏ꯫ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯃꯁꯦ꯫ ꯍꯦꯔꯥ ꯃꯄꯥ, ꯏꯆꯥꯒꯤ ꯐꯖꯕ ꯃꯁꯛ ꯑꯁꯤꯅ ꯑꯩ ꯂꯧꯏ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ꯫ ꯏꯔꯥꯡ ꯌꯥꯝ ꯇꯧꯏ, ꯑꯩ ꯂꯧꯏ ꯀꯥꯏꯗꯤ꯫ ꯑꯩ ꯀꯅꯥꯗ ꯏꯔꯥꯡ ꯇꯧꯈ꯭ꯔꯒꯦ? ꯍꯥ? ꯑꯩꯕꯨ ꯀꯅꯥꯗ ꯏꯔꯥꯡ ꯇꯧꯈ꯭ꯔꯒꯦꯕ? ꯇꯧꯔꯤꯗꯨꯗꯤ ꯊꯥꯏꯅ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯅꯈꯣꯏꯅ ꯌꯨꯝꯗ ꯏꯕꯥꯏꯒ ꯇꯤꯟꯅꯕ ꯂꯥꯛꯄꯗ ꯅꯪꯅ ꯏꯔꯥꯡ ꯇꯧꯁꯤꯜꯂꯛꯑꯒ ꯑꯩꯁꯦ ꯐꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯏꯕꯦꯝꯃ, ꯀꯔꯤ? ꯑꯗꯨꯒꯗꯤ ꯀꯩꯅꯣ? ꯑꯗꯨꯒꯗꯤ ꯍꯥꯏꯅꯣ? ꯑꯩꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯅꯪꯕꯨ ꯐꯥꯈꯤꯕ ꯅꯠꯇꯦ꯫ ꯅꯪꯁꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯅꯪꯒꯤ ꯂꯥꯡꯗ ꯊꯣꯛꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ? ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯦꯕ? ꯍꯥꯍꯥ, ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦꯍꯦ꯫ ꯑꯩꯗꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯝꯗ ꯀꯣꯏꯕꯤꯗꯗꯅ ꯅꯈꯣꯏ ꯅꯃꯥꯅ ꯃꯌꯨꯝ ꯄꯥꯟꯕꯒ ꯈꯪꯉꯔꯣꯏ, ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣꯅ ꯇꯛꯃꯟꯕꯗꯒꯤ ꯃꯗꯨꯗ ꯅꯪꯅ ꯀꯞꯈꯤꯕꯗꯣ, ꯅꯌꯨꯝ ꯄꯥꯟꯐꯝ ꯂꯩꯇꯕꯒꯤ꯫ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯩꯅ ꯂꯧꯕꯤꯔꯒ ꯍꯧꯖꯤꯛꯇꯗ ꯌꯥꯝ ꯐꯖꯕꯤꯒ ꯁꯥꯗꯅ꯫ ꯀꯩꯅꯣ ꯃꯥꯅ ꯑꯃꯨꯛ ꯉꯥꯡꯈꯠꯂꯛꯏꯁꯤꯅ? ꯃꯁꯤ ꯅꯨꯄꯥꯁꯤꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤꯅꯦ ꯄꯦꯜꯂꯕꯅꯤ꯫ ꯍꯩ, ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯁꯥꯎꯗꯅꯒ ꯇꯧꯏꯅꯦ꯫ ꯏꯟꯗꯨꯗꯨ ꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯌꯥꯔꯦ ꯇꯣꯛꯑꯁꯦ꯫ ꯀꯣꯕꯤꯁꯦ ꯈꯔ ꯑꯝꯇ ꯌꯥꯜꯂꯛꯑꯣ, ꯀꯩꯊꯦꯜ ꯊꯣꯛꯎꯒꯦ, ꯈꯔ ꯌꯣꯟꯊꯣꯛꯎꯒꯦꯕ꯫ ꯑꯃꯨꯛ ꯁꯣꯜꯍꯟꯒꯦꯔꯣ? ꯍꯥ? ꯄꯣꯠ ꯌꯣꯟꯕꯅ ꯅꯨꯡꯇꯤꯒꯤ ꯆꯠꯀꯅꯤ, ꯁꯦꯜ ꯑꯝꯇ ꯄꯨꯗꯕꯤꯗ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ꯫ ꯇꯣ, ꯌꯣꯜꯂꯨꯔꯅꯨ꯫ ꯏꯆꯥ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯦ ꯃꯄꯥ ꯑꯩ ꯂꯧꯏ, ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ꯫ ꯃꯁꯤꯗ ꯑꯣꯏꯅ ꯌꯣꯜꯍꯜꯂꯨꯒꯦ꯫ ꯅꯆꯥ ꯅꯨꯄꯤ ꯑꯔꯤꯛꯄꯤꯁꯤꯗ ꯌꯣꯜꯍꯜꯂꯒ ꯁꯦꯜ ꯃꯈꯩ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯈꯤꯅꯕ, ꯑꯗꯨꯒ ꯑꯩꯕꯨꯅ ꯁꯦꯜ ꯄꯨꯁꯤꯜꯂꯛꯇꯦ꯫ ꯏꯃꯨꯡꯁꯤꯗ ꯆꯠꯅꯔꯤꯕꯁꯦ ꯑꯩꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯁꯤꯗꯒꯤ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯈꯨꯠꯇ ꯍꯦꯛ ꯌꯧꯈꯤꯕꯗ ꯁꯦꯜ ꯑꯃꯠꯇ ꯅꯣꯡꯃꯇ ꯄꯨꯊꯣꯛꯄꯤꯔꯛꯄ꯭ꯔꯣ? ꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯆꯥꯎꯊꯣꯏꯁꯤ ꯇꯣꯝꯕꯤꯒꯤ ꯃꯕꯨꯡꯅꯤ꯫ ꯆꯤꯡꯂꯦꯟ ꯆꯥꯎꯊꯣꯏ ꯎꯅꯕ ꯂꯥꯛꯄ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯆꯤꯡꯂꯦꯟꯅ, ꯇꯣꯝꯕꯤ, ꯅꯪꯁꯦ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯀꯥꯏꯅꯒ ꯀꯩꯝꯇ ꯍꯦꯛ ꯀꯥꯟꯅꯐꯝ ꯈꯪꯕ ꯅꯠꯇꯦꯀꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯃꯥꯟꯅꯕꯤ ꯑꯃ ꯐꯥꯎꯕ ꯅꯕꯨꯡꯒꯤ ꯁꯦꯝꯕꯤꯕ ꯉꯝꯗꯦꯕ꯫ ꯇꯥ ꯆꯤꯡꯂꯦꯟꯗꯤ ꯑꯃ ꯍꯦꯛꯇ ꯁꯦꯝꯕꯤꯒꯦ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯊꯥꯖ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯊꯥꯖꯗꯤ ꯇꯥ ꯆꯤꯡꯂꯦꯟ ꯄꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕ꯫ ꯑꯗꯣ ꯇꯥ ꯆꯤꯡꯂꯦꯟ, ꯏꯇꯥ ꯊꯥꯖ ꯅꯠꯇꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯣ꯫ ꯑꯩ ꯇꯥ ꯆꯤꯡꯂꯦꯟꯒꯤ ꯌꯥꯅꯅꯕ ꯍꯥꯏꯅꯕꯤꯒꯦꯕ꯫ ꯌꯥꯅꯅꯕ ꯍꯥꯏꯅꯕꯗꯣ ꯊꯥꯖꯗ ꯑꯣꯏꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯑꯒ ꯍꯥꯏꯅꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ? ꯍꯣꯏ ꯌꯥꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯒꯅꯦ, ꯃꯥꯗꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯁꯨ ꯂꯩꯕꯅꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯅꯤꯅꯦ ꯑꯩꯅ ꯃꯋꯥ ꯁꯨꯛꯂꯧ ꯂꯧꯗꯦ ꯍꯥꯏꯔꯤꯁꯦ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤꯅꯤꯅꯦ ꯑꯩꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯏꯁꯦ꯫ ꯇꯥ ꯆꯤꯡꯂꯦꯟ, ꯅꯪ ꯑꯅꯝꯗꯤ ꯐꯖꯅ ꯀꯟꯕꯖꯥꯠꯅꯤꯀꯣ꯫ ꯑꯗꯣ ꯊꯥꯖꯁꯨ ꯇꯥ ꯆꯤꯡꯂꯦꯟꯗꯒꯤ ꯀꯩꯁꯨ ꯇꯥꯗꯅ ꯑꯅꯝ ꯀꯟꯕꯅꯤꯀꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ꯫ ꯆꯤꯡꯂꯦꯟꯅ, ꯃꯥꯕꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯂꯧꯅꯤꯗ, ꯌꯦꯡꯉꯨꯗ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯌꯦꯡꯉꯨ꯫ ꯆꯤꯡꯂꯦꯟ ꯊꯣꯛꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥꯖꯁꯨ ꯑꯃꯨꯛ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯅ ꯑꯃꯨꯛ ꯐꯥꯎꯖꯜꯂꯛꯏꯁꯤꯅ? ꯀꯩꯅꯣ, ꯂꯥꯛꯄꯒꯁꯦ ꯌꯥꯗ꯭ꯔꯕ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯏ ꯅꯠꯇꯦꯗ, ꯃꯔꯤ ꯃꯔꯤ ꯂꯥꯛꯄꯁꯤꯗ ꯉꯛꯄꯒꯤ ꯋꯥꯅꯤ꯫ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯅ? ꯍꯣ, ꯇꯥ ꯆꯤꯡꯂꯦꯟꯗꯣ ꯊꯣꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤꯌꯦ, ꯃꯥ ꯆꯠꯈꯤꯕꯒ ꯅꯪ ꯑꯃꯨꯛ ꯂꯥꯛꯄꯁꯤꯗ ꯉꯛꯄ ꯑꯩꯁꯦ꯫ ꯊꯥꯖ ꯆꯤꯡꯂꯦꯟ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯇꯣꯝꯕꯤꯅ, ꯇꯥ ꯆꯤꯡꯂꯦꯟꯗꯣ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯤ ꯋꯥꯅꯤꯗ, ꯑꯩꯒꯤ ꯅꯥꯛꯇꯅꯦ ꯐꯝꯃꯦ, ꯑꯗꯨꯒ ꯅꯪ ꯍꯪꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯊꯦꯡꯅꯍꯧꯗꯕ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯃꯁꯛꯇꯣ ꯁꯨꯡꯎ ꯍꯦꯛ ꯎꯅꯤꯡꯗꯦ ꯑꯩꯗꯤ꯫ ꯑꯗꯣ ꯊꯥꯖ, ꯅꯪꯅ ꯍꯩꯅꯗꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ, ꯇꯥ ꯆꯤꯡꯂꯦꯟꯒꯨꯝꯕ ꯅꯨꯄꯥꯗꯤ ꯅꯪ ꯅꯄꯨꯟꯁꯤꯗꯁꯨ ꯐꯪꯉꯔꯣꯏ꯫ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯁꯨ, ꯅꯕꯨꯡꯒ ꯇꯤꯟꯅꯔꯦ ꯀꯥꯏꯅꯒ ꯄꯨꯡꯊꯥꯗꯒ ꯊꯥꯒꯠꯂꯛꯀꯅꯨ꯫ ꯑꯩꯅ ꯄꯣꯛꯂꯛꯄꯗꯒꯤ ꯃꯥꯗꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯝꯃꯕꯅꯤ, ꯍꯅꯨꯕꯁꯤꯕꯨ꯫ ꯍꯦ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ? ꯃꯁꯛ ꯃꯎ ꯈꯔ ꯆꯥꯎ ꯁꯥꯡꯕꯁꯤꯗ ꯈꯔ ꯑꯗꯨꯝ ꯑꯍꯟ ꯃꯥꯟꯕꯩ ꯋꯥꯅꯤ, ꯆꯍꯤꯒꯗꯤꯅꯦ ꯀꯩꯁꯨ ꯌꯥꯝꯃꯝꯈꯤꯔꯣꯏ ꯏꯕꯦꯝꯃ꯫ ꯌꯥꯔꯦ, ꯂꯣꯏꯅ ꯈꯪꯅ ꯂꯩꯔꯕ ꯋꯥꯁꯤꯗ ꯑꯃꯨꯛ ꯉꯥꯡꯒꯅꯨ꯫ ꯑꯗꯣ ꯑꯩꯈꯣꯏꯅꯦ ꯁꯐꯥꯎ ꯊꯣꯛꯎꯁꯦ ꯂꯥꯛꯑꯣ, ꯃꯥꯂꯪꯕꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦꯕ꯫ ꯑꯩꯅ ꯈꯜꯂꯤꯅꯦ ꯌꯥꯝ ꯀꯦꯊꯔꯒ ꯂꯥꯛꯑꯦꯅ꯫ ꯃꯥꯂꯪꯕ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯊꯥꯖ ꯍꯣꯏꯒ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅꯤ꯫
ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯖꯕ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯇꯣꯝꯕꯤꯒ ꯊꯥꯖꯒꯁꯨ ꯊꯣꯔꯛꯂꯝꯃꯤ ꯊꯥꯖꯅ ꯇꯣꯝꯕꯤ ꯑꯥꯗ ꯅꯨꯄꯥ ꯈꯔ ꯄꯨꯟꯗꯨꯅ ꯂꯩꯔꯤꯁꯦ ꯅꯈꯣꯏ ꯇꯥꯆꯧꯍꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯃꯣꯏꯗꯤ ꯑꯁꯤꯗ ꯑꯁ ꯑꯩꯗꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯃꯨꯊꯤ ꯊꯤꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯌꯥꯎꯔꯝꯃꯅꯤ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯅꯨꯄꯥ ꯎꯅꯕ ꯊꯣꯔꯛꯄ꯭ꯔꯕꯨ ꯉꯁꯤ ꯆꯩ ꯑꯣꯏꯅ ꯆꯥꯔꯒ ꯍꯟꯗꯅꯀꯣ ꯁꯣꯝꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯑꯅꯤꯅ ꯊꯣꯔꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯆꯤꯡꯂꯦꯟꯅ ꯊꯥꯖꯅꯤꯅꯦ ꯑꯁꯤꯗꯤ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤꯗ ꯈꯪꯅꯤꯃ ꯉꯁꯤꯗꯤ ꯅꯨꯄꯥꯒ ꯎꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯁ ꯏꯇꯥꯎ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯑꯩꯈꯣꯏ ꯇꯣꯝꯕꯤꯅꯤ ꯅꯪ ꯇꯣꯝꯕꯤꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣꯗꯅ ꯊꯥꯖꯁꯤꯗꯤ ꯑꯩꯅ ꯉꯁꯤ ꯅꯨꯄꯥ ꯎꯅꯕ ꯁꯨꯡꯐꯪ ꯐꯪꯍꯜꯂꯣꯏ ꯆꯥꯎꯊꯣꯏꯗꯣ ꯆꯤꯡꯂꯦꯟꯒꯤ ꯑꯅꯝ ꯀꯟꯕ ꯑꯗꯨ ꯈꯪꯕꯅ ꯇꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯟꯗꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯇꯥꯆꯧꯅ ꯆꯠꯈ꯭ꯔꯤꯁꯦ ꯃꯁꯤꯒꯤ ꯃꯍꯥꯃꯨꯊꯤꯁꯤꯅ ꯆꯠꯍꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕ ꯑꯩ ꯃꯤ ꯍꯥꯠꯀꯅꯤꯀꯣ ꯇꯣꯝꯕꯤ ꯆꯤꯡꯂꯦꯟꯅ ꯊꯥꯖ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯦꯊꯔꯒ ꯊꯣꯔꯛꯏꯁꯤꯅ ꯑꯩꯔꯣ ꯅꯨꯄꯥ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯉꯔꯥꯡꯅ ꯑꯩꯉꯣꯟꯗ ꯃꯐꯝꯁꯤꯗ ꯍꯌꯦꯡ ꯊꯣꯛꯂꯛꯀꯦ ꯇꯥ ꯆꯤꯡꯂꯦꯟ ꯑꯩ ꯉꯥꯏꯔꯝꯃꯨ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝꯁꯤꯗ ꯉꯥꯏꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯅꯤ ꯊꯥꯖ ꯅꯪꯁꯦ ꯑꯩꯗꯤ ꯁꯨꯝ ꯇꯟꯁꯤꯜꯂꯛꯑꯦ ꯃꯤ ꯂꯩꯔꯒꯅ ꯑꯃ ꯍꯥꯏ ꯏꯕꯥꯅꯤ ꯈꯛ ꯂꯩꯔꯒꯅ ꯑꯃ ꯍꯥꯏ ꯑꯁ ꯅꯪꯁꯤꯗꯤ ꯕꯦꯔꯥꯅꯤꯗ ꯆꯤꯡꯂꯦꯟ ꯊꯥꯖꯅ ꯁꯥꯎꯗꯨꯅ ꯆꯪꯈꯤꯅꯕ ꯍꯥꯏꯗꯨꯅ ꯂꯛꯅꯔꯤꯕꯅꯤ ꯊꯥꯖ ꯆꯤꯡꯂꯦꯟꯒꯤ ꯑꯣꯏꯗꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ ꯊꯥꯖꯅ ꯆꯤꯡꯂꯦꯟ ꯍꯥꯏꯕ ꯍꯅꯨꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯕꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨ ꯋꯥꯗꯣ ꯀꯥꯏꯗ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯎꯅꯕꯗ ꯅꯪ ꯍꯥꯏꯗꯨꯗꯤ ꯅꯪꯒ ꯑꯩꯒ ꯀꯗꯥꯏꯗ ꯅꯨꯃꯤꯗꯥꯡ ꯎꯅꯔꯤꯕ ꯍꯥ ꯅꯪꯗꯤ ꯅꯁꯛꯇꯪ ꯅꯠꯇꯦꯅ ꯅꯆꯤꯟꯁꯨ ꯌꯥꯝ ꯊꯤꯅ ꯍꯦꯔꯥ ꯊꯥꯖ ꯅꯪꯅꯦ ꯅꯆꯤꯟ ꯊꯤꯔꯤꯗꯤ ꯉꯔꯥꯡꯗ ꯑꯗꯨ ꯐꯖꯅ ꯍꯥꯏꯅꯈꯤꯕ ꯋꯥꯗꯨꯕꯨ ꯍꯥꯏꯗꯤ ꯀꯩꯅꯒ ꯆꯤꯟꯊꯤꯕꯤ ꯇꯣꯝꯕꯤ ꯅꯪ ꯃꯁꯨ ꯅꯨꯄꯥꯁꯦ ꯃꯈꯧꯔꯤꯁꯦ ꯑꯝꯇ ꯃꯦꯠꯂꯨꯕ ꯑꯩꯗꯤ ꯃꯉꯣꯟꯗ ꯊꯦꯡꯅꯤꯡꯗꯦ ꯍꯥꯏꯕ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯑꯝꯇ ꯃꯦꯠꯂꯣꯃꯦ ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯈꯨꯠꯀꯁꯦ ꯄꯥꯏꯔꯒ ꯇꯥ ꯆꯤꯡꯂꯦꯟ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯀꯥꯏꯅ ꯍꯥꯏꯗꯨꯗꯤ ꯑꯁ ꯇꯥ ꯆꯤꯡꯂꯦꯟ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯊꯥꯖ ꯅꯪꯁꯨ ꯇꯥ ꯆꯤꯡꯂꯦꯟꯅ ꯂꯛꯅꯔꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯥꯎꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯊꯦꯡꯉꯅꯤ ꯆꯤꯡꯂꯦꯟꯅ ꯁꯨꯝ ꯂꯛꯅꯕꯗꯒꯤ ꯊꯥꯖꯗꯨ ꯁꯥꯎꯗꯨꯅ ꯃꯥꯂꯪꯕꯒ ꯎꯅꯔꯝꯗꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯁꯨ ꯊꯥꯖꯕꯨ ꯇꯥꯟꯅꯈꯤ ꯅꯣꯡꯃꯁꯨ ꯆꯤꯡꯂꯦꯟꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯃꯪꯗꯨꯅ ꯐꯝꯂꯤ ꯆꯤꯡꯂꯦꯟꯒꯤ ꯃꯃꯥ ꯅꯨꯡꯁꯤ ꯇꯣꯝꯕꯤꯅ ꯍꯥꯏ ꯆꯤꯡꯂꯦꯟ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯆꯨꯔꯤꯈꯥꯗꯨꯗ ꯅꯈꯣꯡ ꯑꯗꯨ ꯌꯥꯟꯊꯔꯒ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯨꯕꯣ ꯀꯩꯅꯣ ꯏꯃꯥꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨꯕꯣ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯋꯥꯅꯤ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯩ ꯅꯪꯅꯤꯅꯦ ꯉꯥꯎꯔꯤꯕꯗꯤ ꯀꯧꯕꯒ ꯇꯥꯗꯕ ꯃꯈꯩ ꯃꯁꯤꯗ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥ ꯏꯃꯥ ꯎꯪꯕ ꯅꯠꯇꯦ ꯑꯩ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯤꯕ ꯖꯥꯠꯅꯤꯀꯣ ꯍꯣꯏ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯆꯥꯛꯀ ꯊꯣꯡꯉꯨꯁꯨ ꯆꯠꯂꯣ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯠꯀꯗꯕ ꯂꯩ ꯀꯩꯅꯣ ꯏꯃꯥ ꯑꯩꯉꯣꯟꯗꯕꯨ ꯆꯥꯛ ꯊꯣꯡꯉꯣꯏ ꯃꯧ ꯂꯩꯔꯤꯗꯨꯗꯤ ꯑꯩ ꯀꯃꯥꯏ ꯆꯥꯛ ꯊꯣꯡꯗꯣꯔꯤꯒꯦ ꯃꯧꯗꯣ ꯃꯄꯥꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯠꯈꯤ ꯏꯆꯥꯗꯤ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯈꯪꯗꯕꯅꯤꯅꯦ ꯑꯗꯨꯁꯨ ꯍꯩ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅꯤꯅꯅꯦ ꯅꯨꯃꯤꯗꯥꯡ ꯂꯩꯀꯥꯏ ꯀꯣꯏꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯔꯤꯃꯠꯇ ꯈꯪꯉꯝꯃꯔꯣꯏ ꯑꯁ ꯏꯃꯥ ꯇꯥꯅꯤꯡꯗꯦꯕ ꯊꯕꯛꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯉꯥꯡꯉꯤꯁꯤꯕꯨ ꯆꯥꯛꯇꯣ ꯑꯩꯗꯤ ꯊꯣꯡꯕ ꯇꯜꯂꯤ ꯏꯃꯥꯅ ꯈꯔ ꯑꯗꯨꯝ ꯀꯣꯛ ꯊꯣꯡꯉꯨ ꯍꯩ ꯍꯅꯨꯕꯤ ꯈ꯭ꯋꯥꯡ ꯐꯥꯎꯕ ꯇꯤꯡꯈꯠꯄ ꯉꯝꯗ꯭ꯔꯤꯕꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯒ ꯅꯇꯨ ꯊꯤꯅꯤ ꯈꯪꯗꯕ ꯅꯪꯉꯣꯟꯗ ꯄꯤꯖꯒꯗꯧꯔꯤꯕ ꯅꯨꯡꯉꯥꯏꯇꯀꯣ ꯅꯇꯨ ꯊꯤꯔꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯉꯣ ꯀꯥꯏꯅꯒ ꯏꯃꯥ ꯍꯧꯖꯤꯛ ꯈꯛꯇꯅꯤꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩ ꯊꯣꯡꯒꯦꯕ ꯍꯧꯖꯤꯛꯅ ꯅꯪꯅ ꯍꯦꯛ ꯊꯣꯡꯉꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯅꯅꯦ ꯅꯇꯨꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛꯑꯣ ꯅꯠꯇꯦꯅꯦ ꯅꯪ ꯅꯁꯥꯅ ꯅꯪꯁꯤꯕꯨ ꯆꯍꯤ ꯀꯌా ꯁꯨꯔꯒꯦ ꯍꯥꯏꯕꯁꯤꯕꯨ ꯈꯪꯖꯗ꯭ꯔꯕ꯭ꯔꯕ ꯅꯪꯕꯣ ꯏꯃꯥ ꯑꯩꯁꯨ ꯊꯤꯅꯤꯡꯂꯤꯕꯅꯤ ꯅꯨꯄꯤꯗꯣ ꯂꯩꯇꯗꯧꯏꯅꯤ ꯅꯣꯏꯅ ꯄꯣꯛꯄꯤꯔꯤꯅꯤꯅ ꯁꯛꯁꯦ ꯍꯥꯏꯖꯤꯟꯗꯅ ꯊꯤꯔꯦ ꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅ ꯌꯥꯔꯛꯇꯣꯏꯅꯣ ꯅꯨꯄꯤꯅ ꯑꯗꯨꯝ ꯌꯥꯕꯤꯗꯕ ꯇꯥꯕꯅꯤ ꯅꯠꯇꯦꯅꯦ ꯏꯃꯥ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯕ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯃꯤꯠ ꯇꯥꯡꯕ ꯅꯈꯣꯡ ꯇꯦꯛꯄ ꯅꯥꯝꯃ ꯁꯣꯏꯕꯗꯤ ꯅꯠꯇꯦꯗꯅ ꯉꯝꯅꯅꯕ ꯊꯤꯒꯗꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯂꯩꯕꯥꯛ ꯑꯊꯤꯠꯄ ꯃꯥꯟꯕ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯉꯧꯔꯣꯛ ꯉꯧꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏꯕꯁꯤꯅꯤ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕꯅꯤ ꯅꯪꯕꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ
ꯊꯥꯖꯗꯨ ꯆꯤꯡꯂꯦꯟ ꯄꯟꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯆꯤꯡꯂꯦꯟꯁꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯩ ꯇꯧꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ "ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯩꯔꯦ? ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ?" "ꯃꯥꯃꯥ, ꯁꯨꯝꯗꯧꯕꯅꯤ, ꯑꯩꯁꯦ ꯅꯨꯄꯤ ꯑꯃꯇ ꯐꯥꯕꯤꯌꯨ ꯍꯥꯏꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ." "ꯍꯩ, ꯄꯥꯜꯂꯤꯕ ꯅꯃꯥꯏꯁꯤꯒ ꯍꯥꯏꯗꯣꯔꯛꯏꯕꯁꯤꯒ ꯆꯞ ꯍꯦꯛ ꯆꯥꯏꯅꯤ ꯏꯕꯨꯡꯉꯣ." "ꯀꯩ ꯍꯥꯏꯕꯅꯣ ꯃꯥꯃꯥ?" "ꯑꯩ ꯂꯩꯁꯥꯕꯤꯔꯣ? ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯍꯥꯏꯕꯗꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ, ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯗꯨ ꯈꯔ ꯍꯥꯟꯅ ꯍꯥꯏꯌꯨꯅꯦ." ꯆꯤꯡꯂꯦꯟꯅ ꯇꯣꯝꯆꯥꯗ ꯊꯥꯖꯕꯨ ꯃꯥꯅ ꯅꯨꯡꯁꯤꯖꯕ, ꯃꯥꯅ ꯄꯥꯝꯖꯕ, ꯑꯗꯨꯒ ꯊꯥꯖꯅ ꯌꯥꯗꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯂꯩ ꯑꯃꯕꯨ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯩ ꯑꯗꯨꯅ ꯊꯥꯖꯒꯤ ꯅꯪꯒꯟꯗ ꯊꯣꯝꯃꯣ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯍꯔꯥꯎꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯅꯤ꯫ ꯆꯤꯡꯂꯦꯟꯗꯨ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥ ꯃꯇꯣꯝꯇ ꯊꯥꯖ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯂꯦꯞꯂꯤꯕ ꯑꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇꯦ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯈꯪꯗꯦ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇ꯭ꯔꯤꯁꯤꯕꯣ? "ꯏꯃꯥ, ꯑꯩ ꯇꯣꯝꯕꯤ ꯍꯣꯏꯗ ꯉꯥꯛꯇ ꯆꯠꯂꯨꯒꯦ." "ꯀꯩꯗꯧꯕ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯅꯣ? ꯌꯨꯝꯗꯒ ꯂꯩꯕꯁꯤ ꯅꯪꯕꯨ ꯁꯨꯛꯍꯩ ꯍꯩꯅꯗ꯭ꯔꯕ꯭ꯔꯥꯃꯤ?" "ꯑꯁ ꯏꯃꯥ, ꯌꯨꯝꯗ ꯁꯨꯝ ꯂꯩꯃꯟꯗꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ, ꯑꯗꯨꯅ ꯉꯥꯛꯇ ꯁꯨꯝ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯄꯪꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ." "ꯑꯣ ꯑꯗꯨꯕꯣꯕ, ꯃꯤꯒꯤ ꯃꯆꯥ ꯀꯅꯥꯝꯇ ꯂꯥꯛꯇꯦ, ꯅꯪꯅ ꯄꯪꯆꯠꯇ ꯆꯠꯇꯅ ꯂꯩ." ꯊꯥꯖꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯆꯤꯡꯂꯦꯟ ꯂꯥꯛꯄꯗꯨ ꯎꯔꯦ꯫ "ꯑꯁ, ꯃꯁꯤꯒꯤ ꯃꯨꯊꯤꯁꯤꯅ ꯀꯩꯅꯣ ꯃꯤꯒꯤ ꯃꯇꯨꯡ ꯑꯃ ꯑꯣꯏꯅꯔꯛꯏꯁꯤꯅ? ꯊꯥꯖ, ꯀꯥꯏ ꯆꯠꯇꯣꯏꯅꯣ?" "ꯀꯥꯏ ꯆꯠꯇꯣꯏꯅꯣꯕ? ꯅꯊꯧ ꯀꯩ ꯂꯩꯗꯅ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯅꯣ ꯍꯥ? ꯁꯛꯇꯥ ꯊꯤ, ꯆꯠꯂꯣ ꯑꯥꯗ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯏꯇꯨꯡꯗꯒ ꯂꯥꯛꯀꯅꯨ." ꯆꯤꯡꯂꯦꯟꯅ ꯈꯔ ꯅꯛꯅ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯄꯤꯔꯛꯈꯤꯕ ꯂꯩ ꯑꯗꯨ ꯊꯥꯖꯒꯤ ꯃꯅꯒꯟꯗ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯂꯩ ꯑꯗꯨꯅ ꯄꯥꯟꯈꯤꯕꯗꯒꯤ ꯊꯥꯖꯗꯨ ꯋꯥꯔꯤ ꯁꯥꯕ ꯈꯔ ꯈꯔ ꯌꯥꯔꯛꯂꯝꯃꯤ꯫ "ꯊꯥꯖ, ꯅꯪꯕꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ?" "ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯆꯥꯏ, ꯑꯗꯣ ꯇꯥ ꯆꯤꯡꯂꯦꯟꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ?" "ꯄꯥꯟꯗꯤ ꯄꯥꯜꯂꯦꯍꯦ, ꯑꯩꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯤꯗ, ꯏꯃꯥꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕꯗꯒꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯕꯤꯗ꯭ꯔꯦ." "ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ? ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯖꯜꯂꯣꯗꯅ ꯇꯥ ꯆꯤꯡꯂꯦꯟ." "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤꯔꯣ?" ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯤꯡꯂꯦꯟꯅ ꯊꯥꯖꯕꯨ ꯊꯦꯝꯗꯨꯅ ꯅꯝꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯆꯤꯡꯂꯦꯟꯗꯨ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯟꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯆꯤꯡꯂꯦꯟꯒ ꯊꯥꯖꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤ꯫ ꯇꯨꯡꯗꯗꯤ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯆꯤꯡꯂꯦꯟꯅ "ꯊꯥꯖ, ꯇꯥꯕ꯭ꯔꯣ? ꯆꯥꯛꯀ ꯂꯣꯏꯔꯕ꯭ꯔꯣ? ꯑꯩ ꯆꯠꯄ ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ." "ꯇꯥꯔꯦ ꯇꯥꯔꯦ ꯅꯨꯄꯥ, ꯂꯣꯏꯗꯣꯔꯦ, ꯏꯃꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯊꯥꯡꯗꯣꯛꯎꯕꯅꯤ." "ꯊꯤꯔꯛꯑꯒꯦ." "ꯌꯥꯏꯗ ꯌꯥꯏꯗ, ꯇꯞꯅ ꯑꯗꯨꯝ ꯇꯧꯗ." "ꯑꯗꯨ ꯅꯨꯄꯥ, ꯊꯕꯛ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯁꯠ ꯑꯗꯨꯝ ꯍꯜꯂꯛꯎꯀꯣ, ꯅꯃꯥꯟꯅꯕ ꯍꯟꯅꯨꯕꯁꯤꯡꯗꯨꯒ ꯄꯨꯟꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯀꯅꯨ." "ꯏꯃꯥꯟꯅꯕꯁꯤꯡꯗꯧꯅ ꯍꯟꯅꯨꯔꯤꯁꯦ? ꯑꯩꯗꯤ ꯍꯟꯅꯨꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ?" "ꯑꯣ, ꯅꯪꯗꯤ ꯍꯟꯅꯨꯖꯔꯁꯨ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯤꯗꯤ, ꯃꯈꯣꯏꯗꯤ ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯅ." "ꯑꯁ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯊꯃꯣꯏꯒꯁꯤ ꯀꯩꯅꯣꯝ ꯇꯧꯏꯀꯣ꯫ ꯑꯗꯨ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯕ?" "ꯅꯨꯡꯉꯥꯏ ꯇꯥ ꯆꯤꯡꯂꯦꯟ, ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯝꯇ ꯐꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯣ ꯅꯪꯁꯨ ꯍꯧꯖꯤꯛ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ꯫ ꯅꯪꯅꯗ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ, ꯏꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯄꯤꯒꯦ ꯅꯐꯝꯗ." "ꯍꯩꯃꯥ, ꯑꯩꯅ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯀꯥꯁꯤꯕꯨ ꯁꯣꯏꯔꯕ꯭ꯔꯅꯦ?" ꯊꯥꯖꯗꯤ ꯃꯅꯦꯝꯅ ꯈꯪꯍꯧꯗꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯟꯗꯤ ꯎꯄꯥꯏ ꯂꯩꯇ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯑꯁ ꯏꯃꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯍꯦ." "ꯀꯩꯅꯣ ꯈꯪꯗꯦ, ꯎꯔꯗꯤ ꯇꯨꯃꯤꯟꯅꯀꯣ ꯇꯣꯛꯈ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ." "ꯍꯩꯃꯥ, ꯏꯃꯥꯅ ꯂꯥꯜꯂꯕꯣ?" "ꯏꯃꯥ ꯂꯥꯜꯂꯦ, ꯏꯃా ꯂꯥꯜꯂꯦ. ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ, ꯏꯃꯥ ꯃꯤꯠꯁꯦ ꯀꯔꯤꯃꯠꯇ ꯎꯗꯅꯕ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯒꯦꯀꯣ." ꯅꯣꯡꯃꯁꯨ ꯊꯥꯖꯗ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯟꯗꯨꯅ "ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯭ꯔꯣ? ꯆꯤꯡꯂꯦꯟꯅꯗꯤ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ?" "ꯏꯃꯥ, ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗ. ꯃꯈꯣꯏ ꯏꯃꯥꯗꯨꯁꯨ ꯌꯥꯝ ꯐꯩ, ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩ."
itomta leibase nungaiteba. Inauduna ayama matamda mapamda adum lekrabανina ichik chiki. Phai ichanabu nungaizarabadi. Ado nangbu thainadi Chinglen haiba mingse panbadi sukya he yakhidabani ko. Imadi hauju phausu adum itha ama thajaba watli. Ima aduna thainai wari ni dana. Haujikti mana ibuluna nushina tawbibase sidagi mangondagi hena nushiba kanamta leitri. Masidi pura kainum tawramedana. Mabu podana pamdana yuglagliba aikhoigase karimata khandabai mawongnine. Bema thaja nang chalagero lao ima thintoge. Kaino ima lakta ngai ngammaroi ai horen chakani. Yam chatlaninga baba nong phato khak lakpasida. Nangna yamna nungsijaba mahakto kuina thado amadi nungairaroi tawbani. Laoni nangbo. Chumini aduso. Ta Chinglen do thaba hala amani. As ai udradi amuk chaka charamoiduni. Ai chalage ima. Haima. Thawai se prok chai he aidi. Chalo ibima. Hayengai ne lakano. Nangi nupado nang udradi leiba ngamaroi. Ngauduna chakani. Nang lakano ko. Tanja aduda thajagi mapa kulana hangamana khara hektuna puraklami. Baba hangamana angangba he sibu kaigino yenda pizana bara. Yen leradi ai thonga chaurge. Amta pukhigedana. Kadaidagi yen thongbano he. Aikhoi injangdi irolaga nangna chaningbadudane. Namana haijili wiramni. Ipana ichala ena haraumandana hangamana singse he uribasini. As hangamana makha thaba angangbasibu ai pukhoba. Nakhoina pagi haunabise amu haure. Nong phatok tang lakpana cha sida phawba. Hangamana phajabase charamte hiktuna pithokningdeba. Karino khangdreda aidi. Baba ai puningde siwedi. Noi hek chahuro. Thaja su chatkirami. Asumna matam khara amasu haukhirami. Haujikti Thaja amadi Chinglengi machanupa amasu yaujarami. Haujikti Thaja so isau langba hauragle. Chinglenna pele he aidi kari isau kulang yumdaga mikup de leningje. Ho ai sune nangina yumsida mikup amata phawba leijaningde. Cha sigi khalaga lebibagi wani. Thiribana sakhusiduga leijaningde nanaktaga. Ibema nangsu thaina khara phajaramba wani. Haujikti yengbaga amta yaba nate. Phajaba mathi jahoro nungaina lehoro. Ai ipamda chachakhrage. Ipamda nungaina leijarurage. Aina sum nupise nungaidena phubidabasida yam haurene side. He hanuba nangna aingonda hekta phubagi nate. Haurene nang kaitauge haibano. Othoknasu taningkhidreda ko aidine. Makhoigi matai manause kamaina ngangnadoino khangdeba. Hai Chinglen Nakhoibu khanaganuni he mi mangde ikai ni ma bo. Ima ai namong nupigi saraise khangba inba ngamdre. Mapamda chatlagi thinbirurage tawbani. He chinthiba sakthiba. Aina nangonda kaidauradana ha. Nangna aingonda ta khanaba hauduna leiba natro. Haima khanawo haiba nate ni khanaganu haibani ne noibo. Karino ne he. Nachaduna kablibado amata tadrabo. Themone amukta. Kari angangsingno khangdene aiba. Kapkanu nang masu. Masibusu thazalakani. Mapasiga chap hek manaradana kaino khangdeba. Hey, angangduna kai khangi. Nangna angangduda monsilaga ngangido. Ha. Nang moina thazalakani nang. Nathaunate. Ichada ngangjaba khangbirabo. Hai to odana nakhoibo. Amana hanbra handa. Chapmana basibu. Hey, nupi nangsu nachindo kanmali. Ima, nachanupa sida hayo. Aingonda haibirakano. Nachanupa sakta hasiga. Hai. Aigi ichanupa sakta ase nangidi napuroiba natabrane he. Ipuroiba oirabasu pamjadre. Masakse sungyengyeningde. Mai masakse hek uraba. Ikhoido pungsawda sawninge. Hai. Adubu oiba yaba waro. Ha. Wakal ningthina khalo. Langphang tawgano. Aidine noigi hek khanbada isaga se nungaipam khangdrabani. Ahoiba hanu dhangsidane ai sigadawrabani. Ima nang sungangi he. Aise ko kangawre. Nupina marol ama isau langbani. Ichana marol ama kapani. Ima na marol ama ngangbani. Nungai phangwa amta khangdreba.
नुपी थीरमदाइदा वखल खंदी अफंग अमा हेक्ता ताप फादुना पुरगा लाए अंगांग मचा सिबु हनुबा नंगा कदाइदगी कोक चानागदौरिगे इमा हानदि सुमाइ तौरम नते अइसु कई हाइदुनो हाइफम अमा खंगजे नोंमसु खतनबदगी थाजेदो मपामदा चलनी हाइदुना अपिकपा मचा अदुबु थनमलगा चटखिरमे इंदुना थाजा चलुने नंबु थेंगेने नचा अपिकपा हुंदोक्लमनि बदुबु करिमता खंद्रबरो इमा अइ चनिंग्रे नुपागी मसक्तो सुंगे हियेनिंदे हाइसने अइने अइ चटपा सुओंगमय हाइसने इमागी थाजा नंग हौजिक अंगांग मचा नत्रे यूम पानबा सिबु चाक थोंबु सानबनि हाइना खल्लुरब्रो नंग वखल मुना खल्लु नंग इमाबु वायम कन्ना nganghallakano adoda amta ai khangde ai hanbu suqamgamaro ima thaja imabu yamna saunana bu sumsilakano nakok palibado wakhal khananabani nangna pamjare khanduna mafam aduda chachakibani nasana yadana namdana lekhibasu nate aduga haujiktana leiba ngamaroi habisibu sibu taba yaba waro nacha amasu leiraba matam asida adu oyagana angangdu lauru ai mai masaktu su uningde इमा आई हलरोगेब इचागा अखोयनी मफमसिदा दुम लेरगेब थाजा नपानगा खंगलक्लबदि नंगबो हिंगरोइनि नंगबो मदु यारोय नंग नुपीनि नुपी वैरबदिने मपुरोबगी युमदा लेबा ताबनि तंजा अदुदा चिंगलेनसु थाजाबो कौबा लाक्लमे थाजना मसिगी योंग हनुब मानब नुपासे अमुक लाएबा येंगनिंगदबना इमा आई चटपा ngमोयको नंग खरा आइको सी हाइरमदुना थाजा इमुंगदा चंखिरमे इमा आई थाजाबु लौबा लाक्लिबने अंगांगदो कप्पना याहौद्रे ममा यावददना यारगदि थाजादो पुख्रगे हो इमाना सु ngasaiदगी चटलोना हाइरमलिबने अनमसु अतोंना कनख्रबा आइगी इचानु पिसिमसु कइनु खंगदे इमा आइसु हंदक मरकसे ngangnबु सुयादे पंगसावदो सावरे हो अदुबु कइनोदो निंथिना तानरगा खनादनबा तौने मी ममांगदसु इमा होई इकाइको मतुंग असुमना तौरकनु नंगी नुपी नंगना ngamnanaba warakadabani adugane नुपी warakpa haibase chai kharasu thadrabadi yadabani ko चिंगलेन नमदुना थाजबु पुदुना हलक्लमे चिंगलेन तसेंगना मयुमदा लेफम खंगद्रे मखोइगी खुलगी लंपाक मची अदुदा थोरक्तुना फमदे मही तौदुना फाबु नुपीसिबु मही अदु मयाक्तुना चामथरकपदा हिंचाबिनि ओलिसे करी नुंगी मसाना यादब नुपी पामलुबनो अतोप मसाना याब मथिजरमलबदी असुमना करिसु वरमलैदबनि आई हौजिक्ति पोंपेन पेले मही तौदुना फाबु नुपी पोंपेन पेले तंजा अदुदा मागी मरुप अनिदुसु लाक्लमे थोइबना अखोइना ngasaiदगी थीरुरि अदुगा माना सिदा नुंगाइना फमदना लेरमिनि तौइसे चाउथोइना इताउ नंगदी सिदा हंचिलांगगा फमदुना लेरे अखोइना ngasaiदगी नंग थीबदा खुल लेकाइ साले अस कदाइदगी हंचित लांगबनोदे इताउ वखलसे मई मथक्तनि फमिसे ए कदौरगे बे इताउ इताउ बो हंदकसे याम मथा साना उरिसिबु कइगिनो इताउ युमदा नुपीना इसौ लांगबदा आई लेफम खंगद्रे आई कदाइदनो मचखरसिरा हाइना वखलसिदा खलमलिबनि ए नंगदि काइ चतोइबा खंगदे खोंगना पुबा मफम अमदा अदुम तसिंगना आई युमदुदा लेफम खंगद्रे इताउ मदु याबा नतेने वखल निंगथिना खंथौ पिकलिबा अंगांग अदुना थाजना कमदोना योकदौरिबनो सेरानबा वखल खनबगी महुत्ता निंगथिना वारी साननबा ओइना होतनबना फगनि वारी साबदो सुक्या याद्रे आयुबा सुक्या याद्रे इताउ आइदि थाइना नंगना तौखिबा लाइवादो मयाक चमथरकपा मालिको अदो अमुका हन्ना सोनबियोना अमाइबदुगी मनाक्ता चलुबदे आइसु मदु चिंगनदुना नहान चतुना येंगलुरबने अदो अमाइबा अदुसु लैखिद्रेना तौरगा लेरमे अस थाइना खोइना हाइबनी मसी नुपीसे मसी नतब अतोपा अमा थीरो थीरोन अदुबु नंगना सिदा एक तत्पा मखै याखिदबा हौजिक्ति कइ सारेसे यारेसे मदु हौख्रबने हौजिक कैदौबा याबगे हाइबदो अखोइ खनरगा लोइरि थाजसु नुमित खुदिंगी मपामदा चटलमे अदुबु नुमित खुदिंगी ममाना थिलकपा नत्रगा मपाना थिलकपा दुम तौरमे लेकाइ मिसिंगनसु थाजबु कोक चाए हाइनसु हाइनबा हौरक्लमे चिंगलेंदी माना तौरुबा अदुना थाजना असुमना तौरपनि खल्लुबदा मसादु लेफम खंगद्रे ngasisu थाजदु इसौ लांगले
ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯌꯨꯝꯁꯤꯗ ꯃꯥꯗ ꯍꯟꯖꯤꯜꯂꯛꯑꯅꯣ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯊꯥꯖ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇꯅ ꯀꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯑꯩ ꯈꯪꯗꯦ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯖꯀꯣ ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯅꯃꯥꯅꯆꯥ ꯅꯨꯡꯉꯥꯏꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯤꯡꯍꯧꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯖ ꯀꯔꯤꯁꯨ ꯊꯧ ꯁꯥꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯟꯅ ꯊꯣꯔꯛꯄ ꯑꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯂꯥꯛꯂꯝꯃꯤ ꯆꯥꯎꯊꯣꯏꯅ ꯏꯇꯥꯎ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯦ ꯀꯩ ꯄꯥꯎꯅꯣ ꯏꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯔꯕꯅꯤ ꯊꯥꯖꯒꯤ ꯃꯇꯥꯡꯗ ꯇꯥꯟꯅꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯥꯏꯕ ꯇꯣꯝꯆꯥꯗꯣ ꯃꯥꯒꯤ ꯃꯍꯩ ꯄꯨꯝꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯊꯝꯍꯧꯋꯦ ꯍꯥꯏ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯊꯧ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯦ ꯍꯥꯏ ꯑꯦ ꯑꯁꯦꯡꯕꯔꯣ ꯏꯇꯥꯎ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯃꯐꯝꯗꯨꯗ ꯍꯧꯖꯤꯛꯃꯨꯛ ꯆꯠꯂꯨꯔꯁꯤ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯥꯎꯊꯣꯏꯒ ꯆꯤꯡꯂꯦꯟꯒꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤꯕ ꯋꯥꯔꯤ ꯇꯧꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯈꯠꯅ ꯆꯩꯅ ꯇꯧꯗꯅꯕ ꯂꯩꯋꯥ ꯑꯃꯠꯇꯒ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯃꯥꯏꯕ ꯅꯍꯥ ꯑꯗꯨꯅꯁꯨ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯕꯨ ꯑꯗꯨꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯐꯥꯕꯒꯤ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯟꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯂꯩꯋꯥ ꯑꯗꯨ ꯇꯥꯛꯂꯛꯂꯝꯃꯤ ꯆꯥꯎꯊꯣꯏꯅ ꯑꯁ ꯏꯇꯥꯎ ꯅꯪꯅ ꯍꯔꯥꯎꯕꯗ ꯂꯩꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯛꯀꯅꯤꯀꯣ ꯑꯩ ꯑꯃꯨꯛ ꯅꯣꯏꯗ ꯆꯦꯜꯂꯛꯇꯅ ꯕꯦꯔꯥ ꯀꯥꯟꯅꯅꯤꯀꯣ ꯋꯥꯔꯤꯗꯤ ꯅꯪꯁꯨ ꯃꯊꯥꯁꯨ ꯌꯥꯝ ꯁꯥꯔꯤꯀꯥꯟꯁꯤꯗ ꯑꯃꯨꯛ ꯅꯣꯛꯍꯜꯂꯤ ꯑꯁꯨꯝꯅ ꯆꯤꯡꯂꯦꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯗ ꯊꯥꯖꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯂꯩ ꯑꯗꯨꯅ ꯊꯣꯝꯂꯝꯃꯤ ꯊꯥꯖ ꯍꯧꯖꯤꯛꯇꯗ ꯈꯔ ꯇꯞꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯁꯦ ꯑꯉꯥꯡꯁꯦ ꯉꯥꯛꯇ ꯂꯧ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯤꯛꯏ ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯇꯨꯝꯈ꯭ꯔꯦ ꯆꯤꯡꯂꯦꯟꯅ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯕ ꯃꯇꯨꯡꯗ ꯆꯤꯡꯂꯦꯟꯅ ꯊꯥꯖꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ ꯊꯥꯖ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯅꯨꯃꯤꯠꯁꯦ ꯇꯥꯒꯗꯧꯔꯦ ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯂꯥꯝꯃ ꯃꯥꯜꯂꯦ ꯀꯞꯄꯗ ꯌꯥꯗ꯭ꯔꯦ ꯁꯦ ꯍꯧꯒꯠꯂꯣꯁꯦ ꯊꯥꯖ ꯃꯄꯨꯔꯣꯏꯕꯅ ꯍꯧꯗꯣꯛꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯉꯥꯡꯗꯣ ꯄꯤꯔꯣ ꯀꯗꯥꯏꯁꯤꯗ ꯁꯦ ꯑꯗꯣ ꯅꯪꯕꯨ ꯀꯣꯛꯆꯤꯛꯄ ꯈꯔ ꯐꯔꯕꯣ ꯐꯔꯦ ꯑꯗꯣ ꯇꯥ ꯆꯤꯡꯂꯦꯟ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯇꯥ ꯆꯤꯡꯂꯦꯟꯅ ꯑꯗꯨꯝ ꯊꯣꯡꯕꯤꯔꯣ ꯑꯩ ꯇꯥ ꯆꯤꯡꯂꯦꯟꯅ ꯊꯣꯡꯕꯗꯣ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯄꯥꯟꯗꯤ ꯄꯥꯜꯂꯦꯍꯦ ꯋꯥꯏ ꯑꯃ ꯁꯪꯉꯤꯗ ꯀꯩ ꯍꯥꯏꯅꯣ ꯇꯜꯂꯦ ꯍꯥꯏꯔꯣ ꯑꯣ ꯇꯟꯗꯤꯌꯦ ꯊꯣꯡꯒꯦ ꯅꯪꯅ ꯍꯥꯏꯔꯒꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯊꯣꯡꯉꯣꯏꯗꯣꯏꯅꯣ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯆꯤꯡꯂꯦꯟꯒꯤ ꯃꯃꯥ ꯑꯗꯨ ꯆꯤꯡꯂꯦꯟꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯤꯡꯂꯦꯟꯒꯤ ꯃꯃꯥ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ ꯊꯥꯖꯧ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎꯅꯦꯍꯦ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯁ ꯑꯩꯅꯦ ꯁꯤ ꯈꯪꯗꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯁꯨꯡꯆꯠ ꯆꯠꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯑꯃꯗꯨꯁꯨ ꯑꯃꯨꯛ ꯏꯆꯥ ꯀꯧꯕꯅꯤꯅ ꯍꯦꯛ ꯍꯨꯟꯊꯣꯛꯎꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯆꯤꯡꯂꯦꯟꯅ ꯏꯃꯥ ꯍꯜꯂꯛꯑꯕꯣ ꯏꯅꯦꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯔꯒꯦ ꯍꯟꯗꯛꯇꯤꯅꯦ ꯄꯪꯀꯨꯏ ꯀꯨꯏꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯇꯥꯡꯂꯤꯕ ꯅꯅꯥꯎ ꯅꯨꯄꯤꯗꯨꯁꯨꯅꯦ ꯃꯕꯨꯡ ꯑꯃ ꯃꯧꯄꯥ ꯑꯃ ꯂꯩꯔꯕꯗꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤꯅꯅꯦ ꯑꯁ ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤꯀꯣ ꯑꯩꯁꯨ ꯉꯥꯛꯇ ꯆꯠꯂꯨꯒꯗꯕꯁꯨ ꯁꯣꯝꯗ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯀꯥꯎꯕ ꯑꯗꯣ ꯃꯈꯣꯏꯕꯨ ꯏꯅꯦꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯈꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯁꯤꯗꯒ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯅꯅꯥꯎ ꯅꯨꯄꯤꯗꯤꯅꯦ ꯁꯤꯗ ꯂꯥꯛꯅꯤꯡꯕꯅꯕꯨ ꯂꯣꯏꯍꯧꯔꯕꯅꯤ ꯃꯆꯦꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯁꯣꯜꯂꯦ ꯃꯆꯦꯒꯤ ꯃꯑꯣꯡꯁꯤꯒ ꯑꯁ ꯃꯁꯤ ꯈꯪꯂꯕꯗꯤꯅꯦ ꯅꯨꯡꯉꯥꯏꯅꯤ ꯉꯥꯏꯈꯣ ꯃꯧꯗꯨꯕꯨ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯀꯧꯕꯒ ꯑꯝꯇ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯂꯩꯕꯅꯤꯗ ꯑꯉꯥꯡ ꯀꯞꯄꯤꯅ ꯊꯦꯝꯍꯧꯕꯅꯤ ꯇꯟꯖꯥꯗꯨꯗ ꯊꯥꯖꯁꯨ ꯊꯣꯔꯛꯂꯝꯃꯤ ꯏꯃꯥ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯑꯦ ꯁꯤꯗ ꯂꯥꯎꯅꯦ ꯏꯁꯨ ꯎꯗꯕꯗꯅꯦ ꯂꯩꯐꯝꯒ ꯈꯪꯕ ꯅꯠꯇꯦꯗ ꯄꯤꯔꯛꯎꯁꯦ ꯑꯃꯨꯛꯇ ꯉꯥꯛꯇ ꯑꯗꯨꯝ ꯄꯝꯒꯦ ꯏꯃꯥ ꯂꯩꯇꯕꯁꯦ ꯑꯩꯁꯨ ꯏꯇꯣꯝꯇ ꯑꯉꯥꯡꯁꯦ ꯂꯧꯕ ꯍꯣꯠꯅꯕꯗ ꯁꯤꯔꯕꯅꯤ ꯏꯃꯥ ꯃꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯑꯉꯥꯡꯒꯁꯦ ꯉꯥꯛꯇ ꯂꯧꯊꯣꯛꯄꯤꯕ ꯅꯠꯇꯦ ꯍꯩꯃ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯅ ꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦꯅꯦꯍꯦ ꯍꯩ ꯆꯤꯡꯂꯦꯟ ꯏꯃꯧꯁꯤꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯕꯗꯤ ꯅꯪꯗꯤ ꯑꯉꯥꯡ ꯑꯁꯦ ꯈꯔ ꯂꯧꯊꯣꯛꯄꯤꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯁ ꯏꯃꯥ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯤꯅꯤ ꯀꯩꯅꯣ
ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯤꯡꯂꯦꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯅꯨꯄꯤꯕꯨ ꯃꯍꯩꯅ ꯐꯥꯔꯒ ꯂꯧꯔꯨꯕ ꯆꯤꯡꯂꯦꯟ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫